Illegal immigrant amade cookie narco terrorists na kumzal singni kunumdogi me humdogi hawduna satharakli ba misam miyam hatpa yumkai mai thaduna lanjana hankiba tamthiba numit ngasi sahi ani mapung sapsana farakpaga mari lenena Coordinating Committee on Manipur Integrity kokomina senduna miyam gyoiba Manipur People's Convention on 2 years of Manipur Crisis ngasi Kumalapak Sports Complex ta miyo lising kya galone na Pangthokhre Sahi ani farab irang asida laikhidraba singda miyamna laisukatuna amadi minute ani tumina leptuna ikai kumna utki masing yamlaba miyamna Kumalapak Sports Complex tamna lakpada lambida traffic jam thoki convention asida kokomigi coordinator amadi convener khuraijam athobuna chairman aduga hanagi IAS officer RK Nimaina moderator oiduna irang asiga mari lena amadi Manipuri apunmagi saktam sagana mohonamagi matangda wafam kya thamki Ngasigi me famadu da sarug yakiba advocate khaide manina fongdo kibada Manipur gi irangi matang ngase tumduna leiriba center da lengak pariba Prime Minister Narendra Modi mikap thon mathau tai sahi ani suraklaba Manipur gi irang asida ngasi fawba tumduna leiriba MLA yankhai sisu hawdokpa ma sangi hariduna June 19 gumba mega uprising ama mathau tari haiki For the last 2 years Punamaka support Article 14 literate, Article 19, human right, right to life, Article 21, Article 25, 26, religious right. Punamaka say, Manipur literate. Manipur Praja Wakali, Punamaka say, Achievers in the Wakat Patona, Achievers like Pakta, Joel Natada Bado, Aduguna Manipur Praja say, Achievani, Kalaga, John Raj, Narendra Modi ji. Asin tabu namre Bharat Sarkar se masih mama tahan bangchangya mama tahan bangchangya ba agwana adu tawse hari bapuna mama se government indadan tader di sunya yaro lo phajabana semba adu government indani implement tawdraba thabak tu onthok taraba lakha sema ta tader legine ba tumdana legine ba Ngasigi mi pamadu da sarugya kiva arambai tengolgi lusingba korongan bakumana aikoi masal marakta punsin si harigadi miyamgi lusingbo ina leiriba sing hana punsin ase Manipur gi leiriba civil society organization sing hana punsin bangam ngralgadi wa khakta ngangbana di yaroi haiki mangna makhatana haiki bada TV gi discussion hour da aikoi masal na wa ngangna ba matamda yekna bana taga do bagi ngaiduna leiribane maramaduna aikoi masal Maikta wangang na bagi mahuta mapam saba mada pamineraga kari tausige haibadu tanaba mathau tai haiki ai atrangana kanagum kharage lamsing makhadane haibagi mahuta aikhoi hana puna warak ama lawruga thabak tausi haiki CSO jingna pangthoiba mapam kumute yarambai thaji masi kitang nuaijade punji haigade miyamgi lusingbo ibo khoi hana punsi CSO khoi hana punsi Tadi ngamana dia ruye. Uji kadore discussion awal aja uji jengna uji na bui konon pare ngai le nang rumah ya isu kan itu. Loi hado kre pedi. Mai ke lebang ngum se. Kari tong sige to khana se. Problem li gum se. Tong hado to kari no tong se. CSO me apujan biro ai dia ngang nya ikem yaw loi. Thabak to ito ge. Lebak su kari no khang de. Na saira ga lebang ngam dong na ya buju uji sairong leitre lebang ngam to khre. India government na adu tawi modi tum de roi khangi Manipur kari tawri yelongi na tabana kanano roi na makhange lan hopo matam da thu khojini ngasi victim mamadawna ilai ba ki dang thu khojini ngasi criminal mamadawna ko chut tawri